Hello guys, welcome back to my channel. ꯑꯩ ꯆꯦꯅꯦꯜ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ꯫ ꯌꯥꯝꯅ ꯎꯔꯦ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯦꯅꯔ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯜꯂꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯜꯂꯛꯇꯧꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯣꯏꯒꯦꯔꯥ, ꯁꯤꯡꯒꯔ ꯑꯣꯏꯒꯦꯔꯥ, ꯑꯥꯔꯇꯤꯁ ꯈꯔꯗꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯒ ꯑꯝꯇ ꯌꯦꯡꯁꯦ ꯍꯜꯂꯛꯇꯦ ꯑꯗꯣ ꯌꯦꯡꯉꯁꯦ꯫ ꯌꯦꯡꯉꯁꯦ꯫ ꯑꯍꯥꯟꯕꯁꯦ ꯀꯩꯅꯣꯗ ꯍꯥꯟꯅ ꯊꯥꯔꯁꯦ, ꯑꯩꯈꯣꯏꯒꯤ ꯁꯗꯥꯅꯟꯗꯗ ꯑꯣꯏꯅ ꯊꯥꯔꯁꯦ ꯑꯍꯥꯟꯕꯁꯦ꯫ ꯀꯩ ꯍꯥꯏꯅ ꯊꯥꯁꯤꯒꯦ ꯃꯦꯁꯦꯖꯁꯦ ꯑꯗꯨꯗꯤ ꯌꯦꯁ ꯁꯗꯥꯅꯟꯗ ꯁꯛꯄ ꯂꯦꯞꯄꯤꯒꯅꯨ, ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯃꯨꯛꯀ ꯁꯣꯏꯈ꯭ꯔꯦ꯫ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯔ ꯌꯦꯁ ꯍꯜꯂꯛꯇꯦ ꯈꯔ ꯂꯩ ꯌꯦꯡꯉꯁꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯁꯣꯃꯥꯗ ꯊꯥꯔꯁꯤꯀꯣ꯫ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯟꯅ ꯊꯥꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤ, ꯁꯤꯕꯨꯛꯇ ꯑꯝꯇ ꯍꯜꯂꯛꯑꯝꯗꯦ ꯑꯗꯣ ꯌꯦꯡꯉꯁꯦ, ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯍꯩ ꯁꯣꯃꯥ ꯃꯥꯁꯦ BTSꯀꯤ ꯐꯦꯟꯅꯦꯕꯀꯣ, ꯑꯗꯨꯅ DDSꯀꯤ ꯀꯩꯅꯣꯗꯣ ꯃꯥꯅ ꯀꯔꯤ ꯃꯣꯏꯒꯤ ꯑꯥꯏ ꯂꯞ ꯌꯨ ꯍꯥꯏꯕ ꯈꯨꯍꯥꯏ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨ ꯊꯥꯖꯤꯟꯈ꯭ꯔꯁꯦ꯫ ꯑꯥꯏ ꯄꯔꯄꯜ ꯌꯨ ꯇꯦꯛ ꯏꯃꯣꯖꯤ ꯈꯔ ꯍꯥꯞꯆꯟꯒ ꯂꯣꯏꯔꯦ꯫ ꯂꯞꯀꯤ ꯁꯥꯏꯟ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯂꯞꯀꯤ ꯁꯥꯏꯟꯗꯨꯀꯣ ꯄꯔꯄꯜ ꯌꯦꯁ ꯍꯜꯂꯛꯇꯦ ꯌꯦꯡꯉꯁꯦ꯫ ꯃꯊꯪꯁꯤꯅ ꯀꯅꯥꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯗ ꯁꯤꯡꯒꯔ ꯖꯦꯝꯁ ꯁꯣꯡꯊꯥꯝꯗ ꯊꯥꯔꯁꯦ꯫ ꯖꯦꯝꯁ ꯁꯣꯡꯊꯥꯝ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯏꯁꯩ ꯑꯅꯧꯕ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯌꯦꯁ ꯁꯤꯒ ꯃꯊꯪꯁꯤꯅ ꯀꯅꯥꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯗ ꯕꯂꯥꯏꯖꯝ ꯍꯩꯆꯦ ꯌꯥꯝ ꯐꯖꯩ꯫ ꯑꯇꯩ ꯀꯩ ꯍꯥꯏꯁꯤꯒꯦ? ꯆꯦꯅ ꯌꯥꯝ ꯐꯖꯩ꯫ ꯆꯦꯒꯨꯝꯅ ꯐꯖꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯍꯥꯏꯈ꯭ꯔꯦ꯫ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ? ꯁꯗꯥꯅꯟꯗ, ꯁꯣꯃꯥ, ꯑꯗꯒꯤ ꯖꯦꯝꯁ ꯁꯣꯡꯊꯥꯝ, ꯕꯜꯂꯥ, ꯃꯊꯪꯅ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯅꯤꯗ
ꯍꯥꯟꯅ ꯚꯤꯂꯦꯟ ꯁ꯭ꯄꯦꯂꯤꯡꯁꯨ ꯆꯨꯝꯕ꯭ꯔꯣ ꯈꯪꯗꯦ. ꯁꯥꯔꯤꯉꯩꯗꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯀꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯩꯔꯦ. ꯚꯤꯂꯦꯟ ꯁ꯭ꯄꯦꯂꯤꯡꯁꯦ ꯂꯥꯜꯂꯝꯃꯅꯤ. ꯑꯗꯨꯒ ꯃꯊꯪꯅ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯕ꯭ꯔꯣ ꯁꯥꯏꯀ꯭ꯂꯤꯡ ꯐꯤꯂꯦꯝ ꯔꯣꯍꯦꯟꯗ. ꯌꯥꯞ. ꯃꯊꯪꯒꯤ ꯀꯩ ꯍꯥꯏꯁꯤꯒꯦ. ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯀꯔꯤ ꯂꯩꯔꯤꯒꯦ? ꯑꯗꯨꯒ ꯑꯗꯨꯒ ꯃꯊꯪꯗꯅ ꯕ꯭ꯔꯣ ꯖꯦꯝꯁ ꯀꯩꯁꯥꯝ ꯍꯥꯏꯕ ꯖꯦꯝꯁ ꯁꯥꯏꯈꯣꯝꯗ. ꯁꯣꯏꯔꯦ. ꯖꯦꯝꯁ ꯁꯥꯏꯈꯣꯝ. ꯖꯦꯝꯁ ꯁꯥꯏꯈꯣꯝꯗ. ꯑꯩꯕ꯭ꯔꯣ ꯕ꯭ꯔꯣꯒꯤ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯩꯅꯣ? ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯕ꯭ꯔꯣ ꯖꯦꯝꯁꯀ ꯕ꯭ꯔꯣ ꯖꯦꯝꯁ ꯊꯥꯡꯒꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ. ꯀꯌꯥ ꯁꯨꯔꯦ? 7. ꯑꯇꯩꯗꯤ ꯀꯅꯥ ꯊꯥꯁꯤꯒꯦ? 10 ꯊꯥꯒꯗꯕꯅꯦ. ꯖꯄꯦꯂꯤꯅꯥꯗ. ꯌꯦꯞ. ꯅꯪ ꯆꯍꯤ ꯅꯪ ꯕꯤꯁꯥꯜꯗ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯦ. ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎ ꯅꯤꯡꯁꯤꯡꯂꯤ. ꯑꯗꯨꯗꯤ ꯖꯦꯄꯦꯂꯤꯅꯥ ꯊꯥꯈ꯭ꯔꯦ. ꯃꯊꯪꯗ ꯕꯤꯖꯨꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯝꯃꯟꯒꯦ ꯀꯔꯝꯕꯅꯣ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ. ꯁꯤ ꯑꯣꯏꯔꯝꯃꯅꯤ. ꯈꯔ ꯌꯥꯝꯁꯨ ꯐꯣꯂꯣꯋꯔ. ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯅꯨꯄꯥ ꯃꯌꯥꯝ ꯁꯤꯟꯅꯕ ꯌꯥꯎꯋꯦꯀꯣ. ꯑꯔꯣꯏꯕꯁꯦ ꯀꯅꯥ ꯊꯥꯁꯤꯒꯦ? ꯑꯔꯣꯏꯕꯁꯤꯗꯤ ꯀꯅꯥꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯗ ꯑꯔꯣꯏꯕꯁꯦ ꯀꯅꯥ ꯊꯥꯁꯤꯒꯦ? ꯀꯅꯥ ꯊꯥꯁꯤꯒꯦ? ꯁꯨꯔꯃꯥꯗ ꯊꯥꯔꯁꯤ. ꯁꯨꯔꯃꯥ ꯆꯅꯨ ꯁꯤꯡꯒꯔꯗꯣ. ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯩ ꯂꯧꯖꯔꯒꯦ.
ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯣꯀꯦ ꯑꯩꯁꯤ ꯇꯔꯥꯗ ꯊꯥꯈ꯭ꯔꯦ ꯇꯔꯥꯁꯦ ꯑꯍꯥꯟꯕꯗ ꯗꯥꯁꯗꯥꯟꯗ ꯂꯩꯔꯦ ꯃꯊꯪꯗ ꯁꯣꯃꯥ ꯂꯩꯔꯦ ꯃꯊꯪꯗ ꯀꯅꯥꯅꯣ ꯕ꯭ꯔꯣ ꯖꯦꯝꯁ ꯆꯣꯡꯊꯥꯝ ꯂꯩꯔꯦ ꯃꯊꯪꯗ ꯕꯂꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯇꯔꯥꯗꯤ ꯁꯨꯔꯝꯃꯅꯤꯗ ꯑꯩꯅ ꯊꯤꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯇꯔꯥꯁꯦ 1 hourꯒꯤ ꯃꯇꯨꯡꯗ 1 hour ꯃꯇꯨꯡꯗ ꯌꯦꯡꯉꯁꯦ ꯍꯜꯂꯛꯇꯦ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯜꯂꯛꯇꯧꯗꯤ ꯃꯥꯟꯗꯦ ꯃꯤꯅ ꯇꯧꯅꯩꯅ ꯇꯧꯋꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯁꯦ 1 hour ꯉꯥꯏꯔꯁꯦ ꯁꯣ ꯑꯗꯨꯏ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯃꯦꯁꯦꯖ ꯍꯜꯂꯛꯑꯒꯦ ꯑꯗꯨ ꯌꯦꯡꯉꯁꯤꯀꯣ ꯀꯗꯣꯝꯗꯕꯨ ꯆꯠꯁꯤꯒꯦ ꯀꯗꯣꯝꯗꯕꯨ ꯊꯥꯡꯁꯤꯒꯦ ꯄꯟꯊꯨꯡ ꯑꯃꯐꯥꯎ ꯍꯜꯂꯛꯇꯦ ꯕꯠ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯌꯦꯡꯉꯁꯦ ꯑꯃꯐꯥꯎ ꯍꯜꯂꯛꯇꯦ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯍꯜꯂꯛꯑꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯥꯟꯗ ꯃꯤ ꯇꯧꯅꯩꯑꯅ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯄꯥꯔꯠ 2ꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯄꯥꯔꯠ 2 ꯇꯧꯔꯛꯀꯦꯕ ꯃꯊꯪ ꯀꯅꯥ ꯀꯅꯥꯃꯨꯛ ꯁꯨꯝ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯕ꯭ꯔꯥꯗꯣ ꯌꯦꯡꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯦꯜ ꯑꯣꯏꯕꯁꯤ ꯐꯦꯜꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯐꯦꯜ ꯑꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣꯀꯦ ꯕꯥꯏ